ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯔꯈꯨꯜ ꯑꯃꯗꯤ ꯀꯥꯟꯇꯣ ꯁꯥꯕꯅ ꯌꯨꯝ ꯀꯨꯟꯔꯣꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯁꯤꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯅꯤꯅ ꯁꯣꯛꯂꯦ ꯄꯨꯈꯥꯎ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯑꯃꯗꯤ ꯋꯥꯀꯟ ꯐꯥꯏ ꯈꯨꯜꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯈꯨꯟꯖꯥ ꯑꯅꯤ ꯁꯤꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯚꯥꯔꯠꯀꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯟꯗ꯭ꯔꯣ ꯄꯤ.ꯑꯦꯁꯇ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯂꯥꯛꯈ꯭ꯔꯦ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯑꯣꯏ ꯁꯣꯛꯂꯦ ꯑꯃꯗꯤ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯌꯥꯎꯅ ꯃꯤ 18 ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯃꯤ ꯇꯤꯚꯤꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯅꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯑꯃꯔꯖꯤꯠ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ngasi nungthil pung ani makhairom taba matamda sekmai kendragi manung sanba kanto sabanda kuki khulai paiba singna yum kun mai tharamle numai kapnabagi thodokta kuki singi maikaida kuki khulai paiba ama sire kuki singna kapthorakpada maitai masa ani numai maruna panduna sokle pau sin hai kuki khulai paiba singna khurkhulga taidaba chingdagi kumtharak laba matungda khurkhulda yum kharam mai tharamlaba matungda kanto sabanda mai amuk tharam khibani kuki khulai paibasing aduna leima khonggi army gate manakta leiba yum kharasu mai tharamki maduda AR gi kangbuna yengduna leikhi hairi yum mai sakpagi pau hek fangbadagi khurkhul amadi kanto saban gi akoibada leiba nahasingna arei ba license nongmai puthoknaduna kuki khulai paibasinga akanba mawngda khut thoknaki kanto saban da khut thoknaki baduda kuki khulai paiba miyoi ama sikhi kuki singna kapthorakpada leima khong singmangdagi amujau thingjam kaubanaha ama oi thangbaleng jumda nongmai maruna panduna soki thodok thokpham da commando gi kangbu sing sangsinduna numidang pung 6 henba fawba khut thoknaki hairi Nakalamaromda ngarang numidang Imphal East District ki manung sanba pukhau leitan pokpe amadi wakan fai kulda kuki khulai paiba singa khut thoknabagi thodokta kunja ani siri marina aso afal nangkhre hairi thodo aduda leikhidaba miyoi ani adu pukhau phujudagi thangjam lemba sahi kunga taret amadi yumnam patlaudagi nandaibam rojen apokpa singthang khomba kawi thodok sing asigi matangda mami tv na fanga pawgi matung ina ngarang nungthil kuki khulai paiba singna yum mai thaba horakpadagi mafam adugi kunja singna ahan boina khut thoknaki khut thoknabagi paw hek fangbaga kamandugi kangbu sum mafam aduda sangsinduna kapnaba adu yauki nungthil pung 3:30 tarakpa matamda thangjam lemba mamitta numaina fanduna taraga lehauki aduga khunja singna mafam adudagi handoraki numidang pung mangarom taba matamda security ga loinana mafam aduda sangsiluba matamda lemba siraga leram baga loinana asiba haksang lokthorki aduga nandaibam rojena nungmai kapnaba aduda lektharakpadagi janimsta laikananaba pukhalakpa da laikanaba ngamdana leikhidabani hairi khut thongnaba aduda kuki lalauba ani su siramba yai hairi ngasi ayuksu maikai adomda kuki khulai paiba singa commando ga khut thoknakhre hairi ngarang dagi ngasi numidang pung 8 fawbada hojik lamdam asida thokleba irang asina maram oiraga nongmaina panba yauna mi kunga 8 rims hospital na laikanakre rims police picket ki MLC record tagi fanga pawgi matung inadi soklaba singa adugi manungda ayamana nongmaina panmani asokpa kharadi mayumda puthakre kharana hojik rims hospital na laikanari hairi
ngasi numidang wairam pung mangarom taba matamda maikei kayadagi lakhiba miyoi lising ahum romna Andhra Police Station gi khutlai lakre. Police Station adubu ngak seliba CRPF na nongmai kap thorakpagi thodokta miyoi ahum nongmai maruna fanduna sokpadagi hospital da lai pukhattuna laikan nakre. Miyam aduna Police Station adugi computer printer thongnau thugairam bagal loinana maning thangba ka ama mai thakre hairi. Numit humnigi khongsata Bharat ki Union Home Minister Amit Shah hojik numidang wairam pung manga taba fawba Imphal thungladri. MAMI TV na thajaba yabu mafamdagi phanga pawgi matung inadi Union Home Minister Amit Shah ngasi numidang pung mafan taba matamda Indian Army gi akhannaba flight amada Imphal gi airport ta thunglagani hairi. Union Home Minister gi khongsat asigi mangoina na Imphal gi tongan mafam singda security gi akanba section tharong lokhat ba hokre. Amarom the Union Home Minister gi ngak sen gadaba akhannaba security sing ngarang dagi mangjona na Imphal thunglarabaga loina na hojik Imphal gi classic grande da leiri hairi. Ngasi nungthil pung anirom tarakpa matamda Bisnupur district in Naran Sena Maningi Upok Pida Churachandpur Maikai dagi haigalakhiba bolero pickup ama miyamna mai thakre hairi. Pawsna hai gari adu miyamna khamlaga check tobu matamda nomai amaga bulletproof amaga yauramba thengnabadagi miyamna mai thakibani. Gari adu bu thoduna lakpa miyoi ahumdi police ki kangbuna pharaga phukre hairi. Moirang Police Station gi manung chanba Naran Sena maning da leiba IRB gi post dagi 17 suba Sikh regiment ki kangbuna khutlai launanaba lakpadagi miyamna irang horakhibaga loinana nongmai pikhidre. Sikh regiment ki thawong adu miyamna angak papuknabaga loinana asawba su phongdoknakre. Pawsina hai ngasi nungthil pung tarani thoi makhairom tarakpa matamda IRB gi post aduda Sikh regiment ki kangbu adu laklaga post aduda leiba ahenba nongmai sing makhoi gi gari da haplaga punana ba hotnare haiba paw tabadagi miyam thomjillaktuna nongmai puba yaroi haina thingduna puhan khidabani hairi. MAMI TV na manak nakpada leiba miyoi singdagi phanga pawgi matung inadi IRB gi post adugi commander adu Churachandpur dagi kuki machani mahakna Sikh regiment ta paw piraga nongmai sing adu lawba lakhibani hairi. Post adu da leiriba ahenba nongmai sing adu miyamna lawkhigani haina singnabadagi khongthang adu lawkhalakpani haina phongdokpa lei hairi. Hojik lamdam asida tholiba irang asiga mari leinana thangmaiban kendra gi MLA Khumuksam Joy Kisan na mahakna lawkhiba firep hena chetsin hankre. Manipur gi ngamkai thugairakpa amadi internet separate administration thamlaklabadi MLA oibagi fam tharokpaga loinana Manipur gi ngamkai kannabagi damakta miyamna sangsiliba khongjangda masamak saruk yagani haina firep lawbuga loinana lauthokre. Loinana MLA na lawriba firep adugi aiba cheron amasu thangmaiban United Club takta su pisinkre. Loinana mahaki Scott Singh su hojik laibaki oiriba irang asida sijinanaba lengakta sinakre. Hojik thokliba Manipur gi irang asina maram oiraga Kaksing district ki Kaksing AC gi manung sana Falel area da leiba maitai singi mipaiba koknanaba Kaksing AC gi MLA masamak Falel da miyamga ahing yarek minakre. Hiram asiga mari leinana ngasi Kaksing AC gi MLA mayang nambam Rameshwar na hai Manipur da athuba matamda santi puraknaba hotnaba haibasi miyamgi mihut oiriba aikhoi gi ithawni. Kanagumba kharana Manipur ase tangkhai takragani haina mipaiba tawriba asi tawbiganu Manipur gi geographical integrity amadi emotional integrity machet ama fawba kaiba yaroi. Manipur gi machet ama fawba lokthokkiba yaroi haina Union Home Minister dasu ngasimak memorandum pisinduna akan wafam thamgani. Manipur kairakpa yaba phibam laklabadi miyam gi luchingba ama oina miyam gi ihul khangna thabak thoram changsinna miyam ga loinana tawhanningai wafam phongdorakli. Manipur asi sahi lising kayadagi kangluf kayana punna khundaminaba leibak amani lamdam asida leiriba achoba kangluf ni hariba mitai zati na kangluf amatabu hantana yengba natragana luisinge haiba wakhalon ngasi fawba leite haina social activist Ilangbam Johnson na kaisang thong Ilangbam laikai da leiba mahaki yumda pangthokiba pawmi singa unaba amada phongdokri. Mahana makhatana hai Manipur gi manungda kanagumba group karana furuf kanglupta yumfam oiraga tongan balengak ama semgani haibasi kaidongnungda oiba yaroida wafam amane.
तसेंगना अखोई फुरुप अमतदा अखोई कांगलु अमतदा अखोई लमदमसिदा अखोई अचौब जाति नि हाइबा मैतै अखोइना नत्रगा अतोप ग्रुप अमदा अखोइना नमथाना येंबा नत्रगा मखोइबु लोइसनगे हाइबगी वाखलोंसिंग असि फाउदा लेते इपा हक्तता अमुक्ता अखोइगी इतिहाससिदा अखोइगी पुवारीदा थोखित्रिबा अखोइगी तंपाकसिदा खुंदारिबा अखोइ मैतै फुरुप अखोइ लोइजरिबा अखोइना अखोइगे लेमिनरिबा मीना थ्रेट तौराकांदा चेलकपा हाइबसे अखोइगी ख्वाइदगी लाइबक थीबा अदुगुम थौदुक अमने मसे अखोइना अखोइगी फिबम से कदाइदे लेरिगे हाइबसे इसाना खंगनबगी तंजा अमा पिरकपा अदुगुम तंजा अमने मसे अखोइ ताराइने लोगुमसी आइगिदी यामना सेंगबनी लेबाक ऐसिना क्वाइदगी मरुनी मसिदैसिदा अखोइगी लेजरिबा सक्तमसिदा हिरम अमतदा कॉम्प्रोमाइज तौबा यारोय मधु हेक तौरप मतमदा आइगिदी लेबाकना अहानबनी अदुगा आइगी कोना लाकदोबनी अतैदुदी अदुना फम खंगदे पार्टी खंगदे मधुदी लेबाक लेत्रकांदा कईमतो ओइरोय अदुना लेबाकतुदा मयामना पामिबुदा अखोइगी थवाई फावा थाबा ngambagi स्टेज लागर फाउदा मधुदा मांगजिन थारगा चचगनी सेरोगी MLA रंजित की मयुमदा सेंसिंदुना लैबा ngarangdagi panduna leirakpa maitai masasing ngasi ayu anganbadagi BSF amadi CRPF ki team singna sangsinduna tektakai duna ngasi nungtil pung 12 makhairom tabada sugunuda yawna puthora hairi integrity kaigadaba firef ama fawo lawrakpa yaroi haina all Manipur Muslim Organization Coordinating Committee amuk koki President SM Jalal na paumi singa unaba amada fongdokre Imphal ge hatada leiba luf asigi office da Manipur pangal singi tongan ba CSO sing amadi mahiroi lup singi lusingba sing yauna fang thokiba paugi mi from da SM Jalal na hai Manipur da hojik thokliba irang asi athubu matam da mahusagi phibam da hanjillaknabagi akhannaba thorang ama center lengak na faikhat piu Manipur ge apunbagi saktam asi kaiba yaba khongthang laklagadi Manipur pangal sing na sapsana thingnanaba khongpham semduna leiri Hiram masigi matang Union Home Minister Amit Shah gi Manipur Khongset ta unaduna memorandum pisinaba thorang su tawre loinana hojik thokliba irang asi loisinduna santi hanjillaknabagi pandam da Manipur gi pangal khul singda peace rally yauna thoram kya fang thoknaba su sem sare haibu wafam su amukko ki President SM Jalal na phongdoki Manipur gi apunba saktam se masi kaiba yaba khongthang ama kaigumba lakpa taragadi Manipur lariba pangan khunaina no stone unturned akoi democratic oiba akoi tawba yaba khongthang sing pakhet kani akoi chapchana akoi mayuk nanabagi damta akoi sem saraga leiragani haba phamse simada akoi thamjage Manipur Legislative Assembly ki Privilege and Ethics Committee na kuki MLA tarana tongano political and administration ki demand tawriba asigi matang da tha asigi kuntraga mathoida khanaragani haina committee asigi chairman su oiriba kai samthong kendra ki MLA ni Sikant Singh safam na phongdokre ngaram kai samthong kendra ki manung da leiriba ward number 9 ki apun buluf ama oiriba United Club Organization ki maikai degi MLA ni Sikant da memorandum pisin balak pada wafam asi phongdokibani May ahumdagi hauraga kangluf anigi marakte thokliba irang asina maram oiraga lamdam asida tangdu leitadan leiriba asigi mayokta kokomina me tara mangadagi hauraga tongan afam kayada famlibu wakat mifam gi sharuk ama oina kwakaithel konjeng langpuk lakfam leikaida leiba Nawathel Mini Community Hall amadi Sagolban Tera Bazar da wakat mifam phamkre Kwakaithel konjeng langpuk lafam leikai da fam kibo wakat mi fam adu da saruk ya kiba kunja amana hai kuki militant sing da leiriba su asil lengak na athuba da lokto irang asibu laksin naba India lengak na tharak liba paramilitary force battalion sing asina kanglup ki irang asida kuki gi maikai da lepa manba thong asi yaning de Manipur State ki force da masagi khulai sijinaba yare haina ngarang khakta lauthokpagi maram karigino mamang da hana lauthok pidriba karigino amang ata asi ana na yomlaba matungda lauthokpa asi yamna pende praja miyamna taliba demand sing asi paliba lengak asina usinnadana adum leiraga di praja miyam asina hanba leitana khongjang sangsingani haiki Sagolban Tera Bazar every person, every corner of India to know what is happening in Manipur right now. And then we are really suffering. People are suffering here. People are dying by those cookie militants. They are being killed by cookie militants. And what is the AR doing? They have that slogan,
They are the friends of the hill people. Are the valley people not their friends? I want all of you to, I want the whole of India to know, the whole world, what we are suffering in this moment. We are the vanguards of India. We are protecting our country. And it is not that we are a peace-loving people, and we want peace. And the Sioux people, the Sioux is giving advantage to the cookies, the militants rather, and they are making bunkers, killing people, shooting people at random, burning houses. They are the ones that had started burning houses and looting the people of the Meiteis. And the narrative is all wrong that they are narrating that it is all the Meiteis who started it. It was because of them. Should we keep quiet when they are killing our people, our children, our women? Should we just keep quiet? No. We want to come up in arms. We women will also fight for that. And we don't care if we have to give our lives, because my state, Manipur, is suffering. It's really suffering. People, okay, fine. I can eat today. I can eat in the morning, afternoon, night, I can eat. But what about those Ibens, meaning the old people, the vendors who are earning and they're living from hand to mouth? What about them? Should we make them die of hunger? Sagolban Tera Bazar Fam Ki Wakat Mifam Madu Saruk Yakiba Mera 5 Secretary K.S. Thasana Devi na Pongdorak Pada May Ohumdagi Hauraga Tok Liba Kangluf Ki Irang Asida Tawai Mang Krabamio Kea Aduna Irang Sinaloi Silaga Nungsina Leminaraba Matung the Mang Kriba Tawai Singado Amuk Halakigadra Lamdam Asida Mafam Keada Maiho Langpok Mishi Mina Kea Tok Liba Asi Matau Karam na Waruisin Purakani Haibadu India Lengak Amadi Manipur Lengak na Sinbio Haiki Sarkar Kuki Lalaw Singasu Agreement Inariba Asingasi Makoina Misam the Mihat Mipun Satariba Asi Tohan Naba Inariba Agreement La Haina Chingmairong Mamangi Apun Baluf na Hanglali Sarkar Ahen meeting Sangbiduna Atubu Matam the Kuki Lalaw Singbo Fazin Punsin Biduna Santi Purang Nabo Honabiu Haina Ngasi Chingmairong the Labor Bistal Mega Marki Mamang the Chingmairong Mamang the Labor Clubs Amadi Maira 5 Singi Apun Bawakat Mifam Amafankre Wakat Mifam Madura Kuki Lalhoba Sing terrorist ni Su agreement Micham Hat Anabani license Oirabra. Separate administration Tanba Asi Indian Constitution bu challenge Taubani Amadi Central Forces Ningna Micham Ngakani Haibasi Tazbangamdre Haibana Chingba Placard Sing Sizinaki. Wakat Mifam Madura Saruk Yakiba Chingmairong Development Organization ki General Secretary A. Vikas na Paumi Sing the Fongdo Kibada Hojik Ladiba Tangdu Leita Daba Sida Laikai Asi Firef Amadi Diban Sing Kangalaki. Hojik Faubada India Sarkarna Sigumaba Act of Terrorism Mayama Sataduna Human Rights Violate Toduna Indian Constitution bu Kongaung Naraba Sida Karida Makta Makoibu terrorist ni haina Lok Triba Karigino Masikaramba Arun Agenda Labigino Hibasi Asoba Hangamani Akoi Santi Pam Zaba Adumaba Furubni Akoi Duxijanana Hoileminaba Pami Sigumaba Sum Satarakpa Mogi Act of Terrorism Asi Sum Satarakpa Targati Santi Pamami by Ekoisu Tungan ba Ekoi Kongjankaya Ahen Kongjankaya Sangsilak Nabagi Damakta Same Sarga Lay Hibasisu Kuki terrorist in the Kanbi Gadabani Terrorist Kitawa NRC Kudakta NRC Kudakta Sarkar na Waruisin Puraktuna Santi Hanjilak Lagani Hariba Asim Maite Praja Sing Loina Sikrabakanda Santi Purakadori Brahaina Laitan Popigi Praja Sing Hanglali. Ngasi ayu angan ba fao Laitan Pokpida Kuki Lalaw Sing Nomay Kapsin na Landarak Paleptri. Ngarang ayu angan bada Landarak pada Kungang Asida Laiba Micham Ani Nomay na Fanda na Siki Amadi Ahum na Aso Open Nangki. Manak Nakpumafom Masida Central Forces deployed Taurabasu Kuki Lalaw Singna Landarak pada Kangjin Nadana Lay Haina Laitan Pokpigi Praza Amana Fongdoraki. Bang na Makatana High Central Forces Sing Asina Tumina Lairabanina Aikoisu Aikoigi Lajaba license gun Amadi Atopa Kuchu Kulai Paiduna Isa Ngaktok Janana Bahona Jari. Aikoina Hojik Tawjariba Asi Kuki Lalaw Bagi Ichel Pan Tingmani Masigi Pan Asi Kairabadi Kuki Lalaw Singna Imphal Mayol Yorakloi Haibangamdi.
Maram asina Imphal leiriba ima ibel amari CSO singna wakhal khantabiduna dharna famba amari ifiji mai thabana pal asi thingba ngamoidaba oiragadi dharna oina adumuk makha tana fambiraganu Mitei ge thauna phakraba ichin inau singsu maiteina mutkadabada makhoina talaugadoriba ningtamba asi kanagi oigadoribano haiba asi khanthabiyu Sarkarna aikoi bungak senanaba Central Forces thajin biraklanu makhoida aikoina thajaba loire kukina attack tawrikliba asi sophisticated weapons sing sniper M16 na chingba kaya sijinai maram asina state forces sing oina thajin birau haiki अखोइना हाइजनिंग गमजु लई मतम अमदा थौना फगिबा अखोगी इसिल इनाव मयाम अमा लगी डिमांड तौबदा थौना याम फगिबा मीगी पैसा पाइबा उयादबा साइकिल अहनबा उयागिदबा मखोइ तो कराइ चखरे हुजिकते मोइना तालिबा इमा लेबाक निंग तमनबने हाबदो कुकीना लौग्र कांदा मोइ निंग तमरो कराइदरो मोइना लैदोइजे असेंगुद हाइबिरो मोइ थेंगरगदि थेंगाइनरसिलो असुक यामगरो मोइगे थेंगाइना ngamaga कैसु लेतबा मोइ अमनि दि अखोइ कै थांगादि याला हाटलगे मोइ हुजि मोइ डिमांड तब खतरब मोइना कलिबजे अदगी लैबिरिबा अखोगी भोट मतमददा वांगांग कनगिबा कैनो मयामजुना अखोगी राजनीति तौबा तुबी उपमयामदो कराइदे लै हुजि नोंगदजु लाग मोइ सिरा वांगबिरु लाव नोंगिनि मोइ अमनि लामी सोंदा येंगा मोइना तौरिबा कैनो टोचर मयामदो औदि येंमिनरजि मफम स्पॉट तो उतके हाय कांदा मोइ अदु चंगमंगमदे मिनिस्टर ने हाइबा जिंगदो मिनिस्टर मोइना चंगमंगमदबदो अखोइना हुजि लाइसेंस गन मचा मा पारगा चाउगुरबा खुंगंग जे nga ibane ba khoi huji sikari no khoi no hujik to akoi kar kar main to khoi huji khang duri bano ibaje micham akoi ga adigi UG kangu ga lantheng na bani UG kangu maga micham akoi ga lantheng na ba je akoi da yan awa ba gi sakam ni state force central force moi ga theng na ngam da akoi theng na ba je awa bani adin akoi moi ngarang chi mak da bunker lai bani kaino gi gurkha regiment gi moi kem ta khut halakte adigi ashan phal sida lai bani अदु मोइ जो कैमते कैनो तौदे मोइ द तौ अखोइ सपोर्ट तौदे हाबनते अखोइ द मोइ न कैनो तौबिरते मोइ न चंग अगा तखोपि गागदि याम कुम थबकनि मोइ सस्पेंशन द लैना कैनो तौबनि अदु मोइ द सस्पेंशन द लेते हाबगि प्रूफ सु लै मोइ न चंगल इबा कैनो जे करमाय तौना चंगल इन मोइ के मया जि छि मयाम हम चंगल इबजे सि मोइ मयाम चंगल इजे करमाय चंगल इबनो मोइ से खुद थादिबा कैदो मैथै अखोइ थोलकपदना मोइ खुद थागनि अहम मखोन तो मफम खुद थागनि हाबनेबा अदु मोइ बंकर सु नोंगै सुम नक्सल सुम नक्सल अदु अखोइ सेंट्रल फोर्स सिदा अखोइ थाजबा थमक्तरे अदु यारिबो खै अखोइ ई मरि ओइजबा स्टेट फोर्स थाजन बिरो मोइगा अखोइ अंगम थाकदा पुल्लगा लांथेंग नजरगे Amarom Central Forces of Rajana Thazaba Manglak Podagi Hojik Mi Piningai Oiva Zaga Sing the Central Forces Sang the Nanaba Yam Lava Mui Sing the Lambi Kia the Tolak Tuna Central Forces Singi Achat Ong Sing Tinkre Kuki Lalo was Singi Tawong terrorist Tawongi Manipuri territory integrity Kaiba Suya Yaroi Miam na Pam Liba Apamba Asi Fangri Fauba Peace Purakpa Ngamloi Masigi Damak Isagini Haiba Akak Patamdana Miam Galoinana Miam Gi Apamba the Tabak Togani Haina Hianglam A Sigi MLA Dr. Y Radisham na Pongdorale Wafamasing Asi Kaksing District Manung Chanalaiba Sugunu area the Tokiba Nakal Anigi Irang the Mayum Makai Tadukuna Lanjanar Krava Miambu Sangja from Piduna Langmaidong High School the Hang Liber Relief Camp Ki Pibam Yang Sinbagi Kongchata MLA Dr. Y Radisham na Pongdorkmani. Maitai Sona Lane and the Mana Lobiare Maramdi Kuki militants in Satari Pura terrorism. Terrorism with Tabak Tandi and I condemn Tawi. Manipuri Prajapunum content of Aisham so condemned to it. Makuna Toriba, Aram Bataboski, Bapishonas than the Shoy than Pigani, Razana Sweden than the Pigani Chip Tazavani. I quite shoe the Leriba, Cookie Silana Singer, Shugi, ground rule Tuaraga, Shugi Makada Lebanium Kadon Chatana, Makuta Pulai Piraga Soropa Toraga, some of Mate Prajasinja, no make up to the Potana Tori chair. Masidi Yam Lan Bataba Mani, Aduna Shule Bigat Totre, and the Honorable Minister Home Lapum Matam the So Hanaso Taxan Dunalare, which is Taxan Gani, Madudi, Artaletra Shoes in Lokokada Ni have a demand second Togani. Akwai da manung da lay security sing kay dawaga lay bigay ba asawa fan sing ja to kibatik akwai
सुगुनु एरिया सिदा अखोइगी क्वाक्सोप लाइबसिंगसिदा मै थाबा हौरेबा कुकिला लोगसिंगसिदा लंगसिलंगसिलगा अखोइ पेट्रोल दि खांदि करिनि खांदि लंगसिलगा मै थाबा हौरको मतमसिदा मोइसिना करिमता मोइसिदा करिमता तथोपिदे हाइबा अदु मरम मोर अखोइ याम पेंजदे हाइबा मोइना खितंग अखोइ लेरि हाइदना मोइना तथोपिरबा नत्रगना करिगुमा मतंग गोबिरमगदि अदु क्याम युमसु मै थारमोयना खल्ले सेंट्रल आर्मी अखोइ याम पेंजदे अखोइ मैरा फाइबी मयाम थोग अब मंगानसिना पद अखोइना असामाइ फन तानसिन बने तानसिन दबे आते मोइ लेना मै थारकुदु मोइ करिगी ना पिद्रिनोबा अखोइ सेनबा लाइब्रा मोइना ngaga मै थाहलिब्रा अखोइ खंद्रेबा अदुगी पेनदना अखोइ मैरा फाइबी मयाम अखोइ असामाइ फन तानसिन बने हाइबा मणिपुर गवर्नमेंट अदि लावे सेंट्रल आर्मी पीरिसे सेंट्रल आर्मी ना मै कदम लाखो मतम थासिन बिगनो तानसिन बिगनो अदगी अदु तौबिगनो हाय अदुबो सेंट्रल आर्मी ना खोगी मांगा मै युम मै थाबा मतम द मोइना लेफा उयुंग युंगदौना युंगबसे अखोइ याम पेंजदे अदुना सुगुनुदगी अखोइ असाम राइफल लौथोकपिगो अदुगा अखोइ स्टेट फोर्स होइनो सिनबियो एमआर नत्रगना पुलिस कमांडो अहुमजे थंबियो भारत की यूनियन होम मिनिस्टर अमित शाह नंगसी इम्फाल लाकदोरिबा असि सु सत्नबग लोइनना भारत लेंगा अमरि मणिपुर लेंगा का ट्राइपार्टाइट टॉक सत्थरिबा कुकी लालौलप सिंगी ओइनदी अफब खोंगथांग अमा ओइबग लोइनना अफब माइकेदा लाखनी हाइना द यूनाइटेड पीपल्स फ्रंट यूपीएफ एंड द कुकी नेशनल ऑर्गेनाइजेशन KNO की शेरोन अमन हाइरगले यूपीएफ की स्पोक्सपर्सन अरुण किपजेन KNO की स्पोक्सपर्सन डॉक्टर सैलेन अनीना खुदेक पीदुना थादोरक चेरोन अदुन मखा तारिबदी हौजिक थोकलिबा इरांग असिदा मेजॉरिटी ओइबा मैतै न कुकी कयाबुसु हातखिबा धर्म की ओइबा मफम कया थुगाइबगा लोइना युम कया मै थारिबा असि यूनियन होम मिनिस्टर ना हकथेंगना खंगबा ngamlagani amadi achumba adu khanglabani afobo maikei da soidana laklagani hairagli Manipur gi ngamkhai ngaknanaba amadi kannanawgidamak isagi singlida I marik ama selibo makai hotnagani amadi thengnagani hojik oiriba phibam asida rajniti gi oiba amadi MLA oibagi mathau tadre hojik leibak ki amadi furup ki khanba mathau tare hojik aikoi mikap thok haudraba amadi punhaudrabadi tumgi asa leitre haina pachoi kendra gi BJP gi MLA oiriba sapam kunjakeshor Elias Kebana haikre ngasi paumi singa mahaki mayumda unaba amada mahakna haiki hojik manipur gi apunbagi saktam kaiba yabagi khudam ama hek phangbaga MLA oina leibagi mathau tade miyamga punduna khongjang sangsingani hojik center lengakta thajaningai oiraktre haiki karigumba slightest opportunity slightest sign ama leiba khudam changjo ama leiba manipur integrity kai yabagi there is no scope for future table talk, and I will go to the street along with the people. Machine in a low distance. Enough is not yare. I makata, I translate the whole religion. Makata translate the religion. And I squarely blame central government. Get them go. Yamna Koreani independent way, but we in Korean behavior. It is now the high time. Masi aku change to matau tari aku lepe. Makalam tada mana aku integrity kai betul mati up to the last drop of my blood. I fight to gane. No need ranti dolam ne like benda terke email hoy. But question pun nalar tere bajikti. Is it question of survival of our proof, survival of our state Manipur. कांगपोकपी तोान तोान मफम सिंगा मियामना खोंजंग संगसिनबगा लोइना मफम कयादा नेशनल हाईवे लंबी थिंख्रे ngasi ayu pung 10 makharom tabo matamdagi lambi paring adugi कांगपोकपी टाउन कैथेल मानबी सफर मैना मोडबुंग गामगी फाइगा मियामना लंबीदा उ अमदी नुंग अमदी फाइट फैजिनबगा लोइना टायर सिंग मै थाखि खोंजंग अदुना मरम ओइरगा इम्फाल तमना लाकदब सिक्योरिटी फोर्स सिंग दा अपन बोहिनकी थौदोक थोकफम द SP कांगपोकपी अमदी कुनगनी थुइ सुबा AR गी CO न संगसिनदुना लुसिंगबा टीम असिना कांगपोकपी टाउन दा खोंजंग संगसिलिबा सिंग तानखाइना बहनकी मदुदा मुकनारकपदगी AR ना नुमै राउंड क्या काफकी मदुदा मियोय अमा नुमै मरुना पांदना सोखि हाइरी
Indian Army की फोर्स जाट रेजिमेंट की टीम इम्फाल ईस्ट डिस्ट्रिक्ट की खुंद्राकम केंद्र की मनुंग सनबा मफम खरदा ngarang sathakibा कॉम्बिंग ऑपरेशन द खुलाई पाइब कुकी मिलिटेंट मंगाग कोनना नोंमै तरुक अमसुंग मसिंग यामलब नोंमै मरुसिंग मोबाइल फोन अमदी निसागी पोलम सिंग कोनना फारे हारी अमरोम नंगरांग नुमिदांग पुंग तरुलोम ताबा मतम दे इम्फाल ईस्ट डिस्ट्रिक्ट की मनुंग सनबा कोनुंग ममांग ट्रैफिक आइलैंड मनाक द फ्रिस्किंग तौबदा असम राइफल्स की कांगबुना मारुति अल्टो कार रजिस्ट्रेशन नंबर MN06LB 4969 तोंगदुना लाकबा नहा अहुम खुलाई के कोनना फारे हारी पावसना हाई मियो अहुम अदुदगी लोडेड असॉल्ट राइफल अमा काप यारिबा मरु खरा हैंड ग्रेनेड अमा मोबाइल फोन अमा फंगले हारी थौदोदुगी पाव हेक्ताबगा पुरमपाट पुलिस की OC अमदी इम्फाल ईस्ट डिस्ट्रिक्ट पुलिस के SP थौदोक थोफम मदुदा लाकपगा लोइनना फारबा मियोसिंग अदुगा कोनना खुलाई सिंग अदु लौखटख्रे थौदोदुगा मरी लेनना केस अमसु रजिस्टर तौख्रे हारी ngasi ayuk pung taret lom taba matam da North AOC da leiba second MR gi kem tagi masing yamlaba miyamna nongmai longna na ba hotnakre adum moina manak nakpada leiba security force ki kangbuna miyam adu tankhai khibaga loinana wakal taminabadagi khulai di lokhidre hairi pawsina hai Imphal East ki tongan ba relief camp sing da leiba miyoi sohum rom na laklaga khulai longna na ba hotnaram khibani hairi केम अदुदा थोमजिन बहोना खिबा मियाम अदुगी मरक्तगी नोंमैगे कोनना मियोय एमा इम्फाल वेस्ट की पुलिस की कांगबुना फागतख्रे हारी कुंद्राकपम केंद्र की मनुंग चनबा लैतान पोकपिदंग असि अयुक पुंग मरिरोम ताबा मतमदगी अयुक पुंग तरुक फावबा कुकी खुलाई पाइबसिंग खुंजा सिंग खुत्तोकनाख्रे हारी खुत्थोंगनबा अदुदा अशोक अपल अमत यावखिबा लैते कुकी खुलाई पाइबसिंगना खुल अदुदा कुमथरकपदगी खुंजासिंगना नोंमै कापखिबनि हारि खुंद्राकपम केंद्र की मनुंग सन लैबा इकौदा सिक्योरिटी की पोस्ट अमा अथुबा मतमदा हांगदोक्तुना मियामगी पुंसी अमदि लन थुम्बु ngak senbiyo haina Peace and Development Coordinating Committee PDCC खुंद्राकपम AC and its neighboring village की वांगांगदोई Laima Pokpam join a palmy single unabada Pongdokre. Manipur Press Club the Pang Tokiba Pau give me from Amada Mahana High, AR Sing the Puxel sing the Tabak Paikat Po Iram Labadi, Hosik Toliba Mishimina Yao Irang as he Toklam de Basuyabani. Loina Manipur Chief Minister and Birena Kuki militant Singbo terrorist group Amani Haina Lao Tokiba, Asumba Kongtang Amani, Maramasina Landam Sigi, Lingak Lois Sing the Miamgi Ihul Kanga Tabak Tobio, Haibo Wafumsu, Mahana Pongdoki. हौजिक्ति एयारना पुक्सेल सेंगना मथोक तौखिदबना मरम ओयरगा मियोय अनिगी पुंसीसु पिखमनरे तारा सोपन नंगे अदो दोलाई थापी इकौदा सिक्योरिटी की एकोइगी पोस्टिंग असि अथुबा मतमदा इकौदोइना हांगिदुना मियाम अहनबा PDCC की माइगेदगी हाइजरी हाइरिबा वाफम असि करिगुंबा ताबिरक्तबा तारबदी PDCC ना लेबा मियाम लोइनना संसिनबा सेम सादुना लेरि हाइसी अचेको वाफमसी फाइ मियाम द थांगनजरी गवर्नमेंट की माइगेदा वाफमसी हंगचरी हौजिक्ता फंगपाव अमना ngasi numitang pung taruklom taba matamda sugunu kendra gi manung sanba turen maning amadi pangkha khul khara chatlaga leiba AR gi post amadi Nazareth kem manakta kuki khulai paiba singna nomai kapthorakpagi thodok ta miyoi ahum sire marina sokle hari sugunu amadi serogi khunja singna ngasi su satnari ba kuki singi Nazareth kem mai thakraba matung khangaudana nomai kapthorakpa amadi AR की पोस्ट की नोंमै कापथोरकपगी थौदोक मियोय अहुम सिरगा मरीना सोखिबने हारि हौजिकसु मफम अदुदा अकनम मोंगद नोंमै कापनरि हारि लैखिरबसिंग अदुगी मरक्ता सुगुनु मांडोप लैकाइदगी लियो कौब मियोय अमसु यावरि हारि Hojaroi beda maru paw mana fijari Kuki khulai pai basing khurkul amadi kanto saba ne yum kunrom mai thakre khut thokna bada kuki lalhawa amasire maitai masa ani na sole
Fukhau leitan pokpi amadi wakan fai khul de kuki kulai pai ba singa khut thongna bagi thodok ta kunja ani siri. Numit humni gi khongsat Bharat ki Union Home Minister Amit Shah ngasi numidang pung mafan taba matam de Imphal thungnergani section thorang lokhat pa haukre. Andhra Pradesh da miyam na thomjilak tuna nongmai lakre CRPF na nongmai kap thorak pada miyoi nongmai maru na pan na sole. Amadi ngarang daging ngasi numidang pung taret faw da hujik lamdam asida thok leba irang asina maram oiraga nongmai na pan biyaw na mi kun ga taret Rims Hospital la laika nakre. Matang asida MAMI TV Prime Time News people lo sinjari mijeng tabir punam pu amarji talk somna amukana kurum jari.